ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯊꯠꯇꯣꯔꯦ ꯇꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯇꯣꯠꯄꯁꯦ ꯁꯤꯗ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯆꯥꯕꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯁꯨꯁꯤꯀꯣ ꯁꯤꯡꯖꯨ ꯀꯨꯏꯔꯦ ꯆꯥꯗꯕ ꯑꯗꯨꯒ ꯃꯇꯝꯁꯨ ꯁꯨꯝ ꯁꯪꯗꯕ ꯑꯗꯨꯒ ꯃꯊꯛꯇ ꯀꯣꯂꯝꯅꯤꯁꯨ ꯐꯔꯦꯕꯀꯣ ꯑꯗꯣ ꯀꯣꯂꯝꯅꯤꯗꯣ ꯃꯇꯣꯟ 3-4 ꯈꯛꯇꯪꯅꯤ ꯍꯦꯛꯎꯗꯣꯏꯁꯦ ꯑꯩꯅ ꯄꯣꯔꯛꯏꯕ ꯀꯟꯗꯤꯁꯟꯗꯨꯒ ꯍꯥꯏꯔꯒꯗꯤ ꯊꯥꯔꯤꯕ ꯀꯟꯗꯤꯁꯟꯅ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯐꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯁꯦ ꯀꯣꯂꯝꯅꯤꯁꯨ ꯍꯦꯛꯎꯔꯁꯤ ꯑꯗꯨꯒ ꯁꯤꯡꯖꯨ ꯃꯤꯃꯤꯁꯦ ꯌꯥꯝꯗꯤ ꯄꯨꯔꯛꯇꯦ ꯈꯤꯇꯪꯈꯛ ꯄꯨꯔꯛꯄꯅꯦꯕ ꯁꯤꯡꯖꯨ ꯁꯨꯝ ꯆꯥꯊꯣꯛꯀꯤ ꯁꯨꯝ ꯆꯥꯊꯣꯛꯀꯤ ꯈꯤꯇꯪꯈꯛ ꯉꯥꯏꯔꯦ 2-3ꯗꯪ ꯉꯥꯏꯔꯦ ꯑꯗꯨꯝꯇ ꯁꯤꯡꯖꯨ ꯄꯨꯂꯞ ꯑꯝꯇ ꯁꯨꯔ ꯆꯥꯍꯧꯒꯦꯅ ꯄꯥꯡꯒꯪꯁꯨ ꯑꯩꯅ ꯇꯤꯡꯅ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯊꯛꯇ ꯀꯣꯂꯝꯅꯤ ꯍꯦꯛꯎꯔꯁꯦ ꯑꯗꯨꯒ ꯁꯤꯡꯖꯨ ꯆꯥꯁꯤꯀꯣ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯇꯨ ꯐꯖꯗ꯭ꯔꯥ ꯀꯣꯂꯝꯅꯤꯁꯦ ꯁꯤꯁꯦ ꯃꯇꯣꯟ ꯊꯠꯇꯣꯏꯅꯤꯀꯣ ꯊꯠꯇꯤ ꯊꯠꯅꯤꯡꯗꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯊꯠꯇꯣꯔꯦ ꯇꯨ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯡꯖꯨ ꯁꯨꯕꯗ ꯍꯥꯞꯀꯦ ꯇꯨ ꯂꯩꯔꯦ ꯃꯇꯣꯟ 3-4 ꯈꯛꯇꯅꯤꯀꯣ ꯇꯨ ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯒꯤ ꯁꯧꯒꯤ ꯌꯦꯟꯗꯦꯝ ꯂꯣꯏ ꯐꯔꯕꯅꯦ ꯇꯨ ꯐꯖꯒꯗ꯭ꯔꯥ ꯁꯤꯒ ꯑꯩꯁꯨ ꯇꯤꯜꯍꯧꯁꯦ ꯁꯤꯒ ꯈꯔ ꯍꯦꯛꯀꯦꯀꯣ ꯍꯦꯛꯄꯁꯦ ꯑꯩ ꯑꯗꯨꯝ ꯃꯇꯣꯟ ꯆꯣꯡꯉꯛꯇꯣꯏꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯗꯠꯇꯣꯏꯅꯤꯀꯣ ꯑꯗꯩ ꯍꯋꯥꯏꯇꯣꯟꯗꯤ ꯍꯧꯗꯤ ꯍꯧꯔꯦ ꯍꯋꯥꯏꯇꯣꯟꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯇꯨ ꯐꯅꯌꯥꯝꯗꯤ ꯊꯥꯕꯅꯦ ꯑꯗꯣ ꯃꯥ ꯆꯣꯡꯕꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯃꯅꯤ ꯈꯛ ꯍꯦꯛꯇꯪ ꯍꯦꯛꯄꯤꯔꯛꯑꯒꯦ ꯅꯨꯡꯉꯥꯏꯇꯦ ꯁꯤꯡꯖꯨꯗ ꯍꯥꯞꯄꯤꯅꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯕꯦꯂꯦꯟꯗꯤ ꯄꯥꯜꯂꯦꯀꯣ ꯁꯤꯗꯩꯗ ꯍꯋꯥꯏ ꯑꯗꯨꯒ ꯍꯋꯥꯏ ꯃꯄꯥꯟꯁꯨ ꯁꯥꯠꯂꯦꯀꯣ ꯍꯋꯥꯏ ꯃꯄꯥꯟ ꯁꯥꯠꯂꯦ ꯑꯗꯨꯕꯨ ꯇꯤꯟ ꯌꯣꯝꯕ ꯍꯧꯔꯦꯀꯣ ꯑꯗꯨꯒ ꯁꯩꯁꯤꯗ ꯕꯦꯂꯦꯟꯗꯤ ꯑꯃ ꯄꯥꯜꯂꯤꯁꯦ ꯎꯔꯕ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯩ ꯄꯥꯟꯗ ꯌꯥꯗꯦ ꯍꯧꯖꯔꯕꯅꯤꯅꯅ ꯄꯥꯜꯂꯦ ꯑꯣ ꯁꯤ ꯂꯥꯛꯄ ꯍꯧꯔꯦꯅꯦ ꯃꯃꯩ ꯁꯥꯡꯕꯤꯁꯦ ꯑꯩꯒꯤ ꯁꯤꯒꯤ ꯑꯗꯨꯝ ꯍꯤꯡꯒꯣꯜꯁꯦ ꯁꯪꯕꯤꯕ ꯀꯩꯅꯣꯁꯦ ꯂꯥꯛꯄ ꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯈꯥ ꯀꯨꯝꯕꯁꯦ ꯃ꯭ꯌꯨꯖꯤꯛꯁꯨ ꯀꯟꯅ ꯊꯥꯔꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯗꯣꯏꯔꯥ ꯈꯪꯄꯣꯠꯇꯦ ꯕꯦꯂꯦꯟꯗꯤꯁꯤꯗꯁꯨ ꯄꯥꯜꯂꯤꯀꯣ ꯆꯠꯂꯁꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯏꯁꯩ ꯀꯟꯅ ꯊꯥꯗꯔꯛꯑꯦ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦꯀꯣ ꯀꯣꯂꯝꯅꯤ ꯍꯦꯜꯂꯛꯄꯗꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯏꯁꯩ ꯀꯟꯅ ꯊꯥꯖꯔꯦꯅ ꯍꯪꯒꯥꯝ ꯃꯇꯣꯟ 2 ꯀꯛꯊꯠꯂꯛꯄꯗꯤ ꯇꯨ ꯃꯇꯣꯟ 2 ꯀꯛꯊꯠꯂꯦ ꯃꯤꯃꯤꯁꯤ ꯂꯩꯔꯦ ꯑꯗꯩ ꯀꯣꯕꯤꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯪꯒꯟ ꯑꯩꯅ ꯇꯤꯡꯕꯅꯦ ꯁꯤꯅ ꯄꯥꯡꯒꯪ ꯇꯨ ꯃꯌꯥꯝ ꯄꯥꯡꯒꯪꯁꯤ ꯂꯩꯔꯦꯀꯣ ꯁꯤꯒ ꯀꯪꯅ ꯁꯨꯝꯗꯣꯛꯑꯒ ꯍꯥꯞꯄꯒꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯁꯨꯔꯛꯑꯒꯦ ꯁꯤꯡꯖꯨ ꯑꯩꯁꯤꯗ ꯃꯪꯒꯟꯁꯦ ꯉꯧꯔꯦꯀꯣ ꯑꯗꯨꯒ ꯇꯨ ꯃꯣꯔꯣꯛꯁꯤꯒ ꯉꯧꯔꯦ ꯃꯣꯔꯣꯛꯁꯦ ꯁꯥꯗꯣꯏꯔꯥ ꯈꯪꯗꯦ ꯅꯥꯀꯜ ꯑꯃꯗ ꯑꯩꯁꯤ ꯂꯣꯏ ꯆꯥꯝꯕ ꯂꯣꯏꯔꯦ ꯑꯩꯁꯤ ꯁꯣꯏꯔꯛꯑꯒꯦꯀꯣ ꯍꯧꯖꯤꯛ ꯃꯪꯒꯟꯒ ꯃꯣꯔꯣꯛꯀꯁꯨ ꯍꯧꯖꯤꯛ ꯂꯧꯊꯔꯦꯀꯣ ꯑꯩ ꯕꯦꯁꯣꯟ ꯑꯃꯨꯛ ꯉꯧꯕ ꯍꯧꯒꯠꯂꯦ ꯕꯦꯁꯣꯟꯁꯨ ꯉꯧꯕ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯪꯒꯟꯁꯦ ꯁꯤꯗꯩꯁꯤꯗ ꯁꯨꯔꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯥꯡꯕꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦꯀꯣ ꯑꯉꯥꯡ ꯂꯩꯕꯅꯤꯅ ꯁꯤ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯑꯩ ꯃꯣꯔꯣꯛ ꯑꯃꯨꯛ ꯁꯨꯔꯛꯀꯦꯀꯣ ꯃꯣꯔꯣꯛꯇꯣ ꯁꯨꯔꯒ ꯇꯧꯕꯅ ꯐꯩ ꯃꯦꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯥꯞꯄꯒ ꯃꯦꯠꯄꯗꯣ ꯑꯗꯨꯗ ꯈꯔ ꯑꯗꯨꯝ ꯇꯣꯏꯖꯈ꯭ꯔꯅꯤ ꯁꯤ ꯂꯩꯔꯦ ꯁꯤꯁꯦ ꯑꯗꯣ ꯊꯣꯏꯗꯤꯡꯗꯤ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯊꯣꯏꯗꯤꯡꯗꯤꯗꯨ ꯍꯥꯟꯅꯒꯤ ꯑꯁꯨꯕ ꯂꯩꯌꯦ ꯁꯤꯁꯦ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯃꯤꯃꯤꯁꯦ ꯂꯩꯔꯦꯀꯣ ꯃꯤꯃꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯇꯣꯜꯂꯛꯑꯒꯦ ꯁꯤ ꯂꯩꯔꯦ ꯕꯦꯁꯣꯟ ꯅꯨꯡꯁꯣꯟ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯂꯩꯔꯦ ꯁꯤ ꯇꯣꯜꯂꯛꯑꯒꯦ ꯃꯌꯥꯝ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯊꯣꯠꯇꯣꯛꯅꯕ ꯏꯁꯤꯡ ꯈꯤꯇꯪꯒ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯑꯩꯁꯤꯗ ꯊꯨꯝ ꯍꯥꯞꯄꯛꯑꯒꯦ ꯊꯨꯝ ꯍꯥꯞꯄꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯍꯧꯖꯤꯛ ꯐꯖꯅ ꯇꯣꯠꯄꯤꯔꯅꯤꯀꯣ ꯀꯨꯏꯔꯦ ꯁꯤꯡꯖꯨ ꯆꯥꯗꯕ ꯈꯨꯀꯨꯏ ꯑꯃꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯁꯪꯉꯤꯉꯩꯁꯤꯗ ꯆꯥꯍꯧꯔꯒꯦ ꯃꯌꯥꯝ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯗꯩꯁꯤꯗ ꯉꯥꯔꯤꯗꯤ ꯀꯔꯥꯏ ꯉꯥꯔꯤ ꯍꯥꯞꯀꯦ ꯇꯧꯕꯅꯦ ꯋꯥꯅ ꯁꯥꯏꯗꯩ ꯇꯧꯖꯩ ꯃꯌꯥꯝꯗꯨ ꯃꯥ ꯂꯥꯛꯄꯗ
ngari hapura noi hapura no hadi hapura mangan ja no to khai ni ko mangan je to laga sai panggang hapsala ni ngari yaw da di panggang jore le ngoi tron panggang ga mangan ga dang smai su ba haw bani ko do inga chi kopi re kai do hapsan do se kuche mati am sok khamale moro noi ba sire thupi sire ba sai sai je kopi hapsa lage moro si ha le Singju je manam je ti am hau doi male kopi se khara namna to lo ra kanda kolam ni je hapke मैम आई सही कोलम नीगा हवाई तोन के हफ्स लगे को कोलम नी हवाई तोन से जमु टॉपी रगे हवाई तोन से मथक हाफ कदम तो सुन हफ्स लमने मना है तो सही दई थोइदिंगा बेसन गा हापगे को थोइदिंग जाम हापरोय अदुगा बेसन दुगा मिमी से लेगा मिमी जा अहुम जानी तब हापा से को सिंजू से पता ना हाउ दो दी माले है चादबगा कुइरे मचल जो तो सूरबनीना लफुथरो नुफुथरो यावद्रगसु मसिगे सिंजु जे सिदा साइ मतांग से लोइरे अदो मैम मथंगे अनो वीडियो दम येंग मिनरसे थैंक यू सो मच फॉर वाचिंग बाय बाय